Bom thamjilambagi mayokta December 16 state sida lairiba oil pump punamak thong lon gadauri. Senkai thungkai ga mari lainana petrol pump da bom thamjilambagi thong yaningda phongdoktuna December 16 petrol pump punamak thong lon gani hairi. Pausana makhata na hai senkai thungkai ga mari lainana bom thamjinduna aki tujungba pokhan bagi thong yaningde haina state asigi tongan ba mafam singda hangliba petrol pump singna phongdorakle. Oil pump singda piba ngamlidaba demand tawbigano haina palladuna pump hangliba singna hai laingakna lepa mamalda numit khudingi thaw yonduna lakpani ahenba sendong lawbo leite maximum retail price dagi hena yonbasu yade tangai fadana sizinadaba yadaba polam ama oidiba petrol amadi diesel butil hausanamgumna yoningba mamalda yonba yabagi moongda kanagumbana ka henba moongda sell gi demand torpa maram sade entrepreneur ama oina miyamgi thawgal tawnabagi damak petrol pump hangliba singda ka henba saitheng piduna petrol pump sing mothatnaba thorang lokhat bigano numit khudingi petrol pump hangduna miyamgi thawgal tawriba sida ahenba sendong lawbagi wafam leite haina supung Durakle. Ain kaina sangsilagliba illegal immigrants sing leba sida karigama makhal amatage hak laite hana Supreme Court na phongdokre loina na Myanmar dagi ain kana sangsilagliba illegal immigrants sing ase humanitarian law gi matungina makoibu refugee status piduna matam kharagi oiba sana ba chinjak phirol amadi changpham pibagi rights adumakti lei adubu refugee amadi illegal immigrants sing ase bo constitution amadi India gi law na citizen amada pidiba rights sing adudi piba khak yaroi hana phongdokre North East States sing the Maru in Manipur the illegal immigrants sing the Thokaliba, Tagdulaita the Bamadi Iranga Sikupna Yenglapa Matung Supreme Court of India da Naronda Natraga, and Kaina Sang Selakliba illegal immigrants sing the Leba, Sida Pangpam Tokpa Hak Amata Late Hana Pongdo Cray. Apex Court Asigi 2005 the Takiba Judgment Amabo observed the Oraduna Assam the Sub Bangladesh Taki Sang Selakpa, influxing the state Adu the sound internal disturbance Tokpa Lake Cray, Case Asigi Mapung Oiba hearing the and Kaina Sangsilakiba Rohingya migrant Mangabu Indian security na Parva Matung Thiba Kangdana Lady Haibagi Habeas Corpus Asigi Khanaba Matamda Supreme Court ke Solicitor General Tushar Mehtana Chief Justice Suryakant Amusung Justice Joy Malia Paksigi bench ta akanamo ongda ayat papi kibaga loinana nakal animakta yamna kan yena ke adubu case asigi hearing sa thaba matamda tharakliba Habeas Corpus asi humanitarian ground da khanaba natana amadi ain kaina India da sangsilakiba asina maram oiraga immigrants sing da matam khargi oina sana thaknaba phirol amadi leifam pibadi yai hariba humanitarian law asi malem pumbada chanaduna lakle India da su chanade masigi mathakta asengba illegal migrants sing asi custody da ot neiba tawbadi yade Court asigi makhataba observation the Myanmar on the ain kana sangsilakliba Rohingya refugees sing asi hojikti West Bengal amasung Assam da akan saitheng ama pidana lakle 2005 the Supreme Court attack judgment adugi matungina matamadu da Bangladesh samadi Myanmar on the ain kana India on da maroina Assam da sangsilakiba Rohingya refugees sing asina state aduda external aggression thokalabasu India gi oina dimadu internal disturbance ni hain lawduna matamadugi union government Assam state asibu internal disturbance thoktanabagi Indian constitution gi article 355 jana handuna matamadugi aruba problems sing loisena bohona ke Mata osum tauna haujik North Eastern States sing the yumlonariba Bangladesh samadi Myanmar dagi ain kaina sangsilagliba illegal immigrants sing ase humanitarian law gi matungina makhoibu refugee status pituna matam kharagi oiba chanaba chinjak phirol amadi sangpham pibaga rights adumakti lei adubu refugee amadi illegal migrants sing asibu constitution amadi India gi law na citizen amada pidiba rights sing adudi piba khak yaroi haina observation pi ki hairi Kuki Kulai Pibasing and Nomai Kalopagi Tong, Iran Top Nabakai Hobani Hana Pondora Cray. Nungsumga Naknan Lady Bakame Lok the Kuki Kulai Pibasing and Nomai Kalopagi Tong, Iran Top Nabakai Hobani, Atuba the combing operations at Tabio Hina Nongsumri Kunjasin the Pondora Clay. Kuki Kulai Pibasing the Tansaki Tang Taragi Numidang Pung Mapan Rom Tarapada, Ikan Kanghodana Kamelok the Lady Kuki Kulai Pibasing na Nomai Round, Kia Kaptorkiba Todo, Adugi Matang the Infalis District Sagolmang Police Station Konba, Nongsum the Kuki Kulai Pibasing na Kamelok the Nomai Kaya Kaptorkiba Todo, Adugi Matang da Nongsumgi Kunjasing the High, Nomagi Suraka Sajarabo Kunjasing da Akiakang Pinaba, Kuki Kulai Pibasing the Satarabo Kujil Tara, Amani Hana Lawi, Masigi Matakta Kameloki Singi, Saruk Sing, Nongsumgi Kunjasing da Paksana Popi Taba, Ubadagi Mapamadu the duty Tariba Assam Rifles the Haragasu, Tawai Dabagi Taudo Play Cray, Masigi Matakta, Garang Kuki Sing and Nomai Kape Kanga Assam Rifles the Meitei Naga Kapara Hana Hangzilapa Simak Usit Tawai Dabadi Hana Lawi, Assam
Assam Rifles na Power Kuki na Nomai Kapa Asida Timba Tamdriba Sina, Takpadi Land Amuk Hohanba Pambani Hanasu Pian the Wapam Pondoke. Meitei Singna NS the Satokusin Yadriba Sida, MSRC Natraga Supreme Court Wakalak Latri Hana Kogendro na Pondokre. Manipur the Toklebe Irang Sida Mioy Bagi Hak Konga Naduna Meitei Community Mioy Sing National Highway the Satokusin Yadriba Sigi Matangda, Kanagumba Matana, Manipur Human Rights Commission Natraga National Human Rights Commission Natraga, Supreme Court Wakalak Latri Hada MSRC Acting Chairman Kangzam Kagendrana Pondokre. Wapam Singasi Manipur Human Rights Commission MSRC na Sinduna Malang Mapang Kuding the Pangtok Nabagum, Singmayrong the Labor Class of Grande the Pangtokiba, Humudraga Taret Suba International Human Rights Day Palan Toronga Marilena, Mahana Pondokibane, Nasiki Toramaduda, Kangzam Kugendrana MSRC Hanagi Acting Chairperson Yambem Laba, Kaide Mani Amadi Hanagi member Ngangbam Nungyaina, Mitung Linsing on a Sarugyake. Taramatuka Marilena Kangzam Kagendra High Hosik Talk Libe Irang the Labak Tibading as if Power Meitei Community Gimusingna National Highway the Satokasin Yadre Havasi Manipur Pumbagi Oin and Ladyba MSRC the Wakalapa Latri MSRC the Wakalapa Sina Amarom the Tam Krabasu National Human Rights Commission Natraga Supreme Court Su Wakapa Amata Latri Masigimatang the Miyamna Kupna Kantaba Matoktai Loinana Ladyba Legaki Maiki Suning Tina Tabak Pang Topa Matoktai Hari. Houzik Ladyba border pillars as is semdoklaga fencing Togadabani Hana, Lysiona Tamlakre. Houzik Ladyba border pillars as is semdoklaba Matunda, border fencing Togadabane, Adobokarikumba Amata Semdokpa Todana border fencing Tona Bohonorabadi, Maduda Yaba Gamloy Amasum Yet Kanehana Punyar Kendrage MLA, Lysio Kaising Nagasi. NEC Silongi Makada Kokpi Horticulture Cooperative Society Limited, Sakrik Bilas na Senduna, Sakrik Waikulenda, Nominini Subna Satagadaba, Mangarak Suba, District Level Sakrik Sibathai Umborok Festival Hodok Pagi Thoram the Pungdokre. Mahana Makata na High Kibada Hosuk Border Pillar as is Sakrik Kisingyang da, Yung Libasi Aranba, Pillar ne, Hosik, Myanmar the Lake Raba, Ango Singi Wangma Sinwin River Pauba, Manipur Gilam, Oirame, Hariba area Sida, Tangkul Kaya Kundari, Hosuki Oina, Aranba Border Pillar na Kaido Kraba, Tangkul Sing Lohong Bayana Atay Torongi, Sangtok Sang Sintauda. FMR Tangai Fadana Sangi, Asumba border, Yek Toklaba Matunda, FMR Gidarkar Leroy, Hosuk Ladaba border, Singam Kaiparing Asida, Kanale have a Sukang Kangdana, Zawalan Leherugi Matamda, Delhi the devil the Yekivane, Lana border Yekarbasu, Manipurgi Tankul Singna, Ango Singi Umang Power Forest Rat, Lauribasi, Manghalabasi, Asumba Oiroi, FMR Sanaba Handu Uhaina Maram Sadaba, Kolau Laubugi Mahota, Hosuk Ladaba border Asina, Aikoi the Kiamu Mangzai Contaminase, Hiramasi. Matang the assembly da Pung Ahumdagi Tadana debate Toxi Haike. Impal the Kamzon Satpagi, Lambida District Anigi BJP Gilusing Basingna, Hybatagi, Kuki IDP Singa Unakibani Hana Kiamsana Pongdro Cray. Thasagi Nipa the Litan Sare Kongda Labor Kuki IDP Singa Unakibado, Ukrul Amasung Pungyargi BJP Gilusing Basingna, Peace, Messas Samapi Basumi Hybatagi Unakibani, Relic Kemadu the Leramba Kuki IDP Singa Su, Makoi Atuba Matamda, Mayum the Hanana Bahonabada, Pangba Abamateng Pangbu Hana Taxilaki Hana, MLA Kemsana, Nasip Mapangi, News Channel Amaga Haktengana Unaba Amada Pongdo Cray, MLA Kemsana Makatana Pongdo Kibada Numit Adu Mahakam Zong the Satpane, Imphal Ukrul Pau. Mara Sida, Litan Amasung Sata Kuki Kul Anile, Kamzong Satpagi Kongsat Aduda Okul Amasung Pungya District BJP Gilusing Basingna, Litan Sarai Kong the Ladeba Kuki IDP Sing Aduga Unaduna Peace Messas Samapi Sumi Hybadagi, Sana Tanaba Polam Kaya Ama Ladaga Kuki IDP Sing Aduga Unakibane, Mahana Relic Kem Aduda Sangba Matam the Sukuki IDP Sing Aduna Mahapo Harau okay, Ladiba Unkanaba Sigi Marakta, Ekoima Selgi Marakta, Tazanaba Ama Tamduna Santi Lakna Bohona Bahibasi Sumi Haina, Kanbana IDP Sing Aduga Unakiba Aduda. IDP Singi Maikadigi Makoi Atobama Tam the Mayum the Hanba Pami, Madugi the Maksarka, the Taxinduna, Pangway Abamateng Pangbu Haina Wakala Kibaduda, Mahaksu emotional oike, Mahaki Maikadigi Su, Malemda, conflict talked about Mapam late, Adubu Unkanabana Sauka Torangi Tabak Sing that Tinta Hanbata Natana. Tungi Hogalakliba Miro Sing the Piga Doriba Senakia, Adu Yinglaga, Aikoi Masel Gimarakta Lady but Tazanada Adu Kokanduna Santi Lakna Bohona Minuduna, Hanagum Nuxi Sanana Leminana Bohona Sehana Kangalam K. Kuki IDP Sing Aduna Su Mahaki Wapama to the Yamna Poning Sanataki, Kukibu Oiro Metibu, Oiro Lanzana Duna Relic Kiam the Lady Sing Asiloinamak, Mayum the Hanba Pambangak, the Hana Pondo K.
India ki President lakadoriba sigi sem saba loisilakle President Secretariat tagidi official oina state ta khangalakpa leitre hari numit nini ki khongsata India ki President Draupadi Murmu Imphal da laklaba yai haina state sarkar na sem saba ki thabak ayamba loisilakle adubu President Secretariat ki maikai dagidi hausuk phawbu ki oina India ki President Manipur da hayeng soidara laklagani habagi official oina paw khangalakpa leitre haina Manipur government ki senior official amana phungdorakle mahana makhata na phungdorakhiba President Secretariat na President Draupadi Murmu gi Imphal khongsat ki matang da sabsaba details se hausuk phawbu khangalaktrabasu BVIP asigi Manipur khongsat ka mari lainana security amasung atai mari lainaba arrangement sing pangthok nabadi khangalakre masigi matungine Imphal International Airport tagi Nupilal Memorial Complex phawbu gi kilometer 8 sangba lambi gi saruk sing ase semjin sajinba rang taiba amasung phiral yungba yauna atai sem saba gi thabak ayamba loisilakle India ki President asina airport tagi Imphal da lakpada oknaba Kaisampan junction mayada asobo banner ama sem sabagi thabuksu sathari President gi Imphal khongsat asigi manungda December 12 da Nupilal Memorial Complex satuna freedom fighters sing asigi maphamda laikatuna ikai khumnaba utkani Manipur governor amasung IDP singasu unaramgani hairi loinana Palace compound leba city convention center da hayeng nungthil pung mari taba matamda India gi President asigi civic reception ama pangthokani thauram asigi yenglaga city convention ki akoibada security ki section thorang hena kankhat khibaga loinana hayeng India ki President na Imphal International Airport ta thunglagadoriba asiga mari lainana President lakpada tawgadoriba thabak sangi matangda rehearsal amasu pangthokre hari source amana di President ki khongsat asigi manungda December 12 da Naga singla namna tariba Senapati district ta satuna Naga singi oiba program amada saruk yaraba yai hari maraksida Kuki Council ki maikaidagi India ki President Draupadi Murmu gi Manipur khongsat asibu taramna okladuna haujik thokliba kanglokki irang asina maram oiduna awaba mayaknariba Kukijo community singdam yeng sangnabasu apel tawrakle lupna thamkiba wafamda karemnabasing warak watema haurgani hana KCP taiba nganbana phungdorakre Thasigi tarukta Manipur Police Department Thadurakhiba Mipa Mipungi Manungsan Yaurakhiba Langthabal Khunodagi Wangkhem Singlen Sahi Kungamapan Apokpa Manau Asi KCP Tabangan Group Hiram Amata the Madilena de Manipur Police Department Amasuk Indian Security Force Singa Ningtam Lalhau Iho Lam Tanabagi Satarak Paring Nine Sataduna Laklaba Thong Singi Manungsana Lalholop Asigi Mixat Thilana Bahona Balalong Amani Habasi Miyam Gimapam da Kanghali Look Sigi Publicity Secretary Salaingamba Meitei Naga Zero Laman Hairi, Zero Cinemakata na Haribana, Asigoma Todoxing Asi, some the Hinzabamio Amadanatraga, even one the Kanghau than Hega Topa, I have see Ningsing Minaba Matam Yore, Lonana Maikunka, Uptuna Iramdam, Ipurk Izati Yonduna, Sel Talibu Kanano Habadu Kangdok Nabahona Duna Saxon and Labor Matam Oire. Asugumba Todoxing Asigi Matak Luki ideology Amasung Principal Miam the Lana Ukiba Yaba Amadi, Lamzin Kiba Yaba on the Tabak Toronkia, Mue Kuzokaran Satarakodagi, Lubluising Padano Masamasagi Munganung Amasung Masaga Hakteng Lana, Wari Saraduna Wakal Taminaba Matunda, Masagi Sentaning Tiraning, Tamnat Sumna Pang Toktuna, Miam Lakta Awanungai Saruyaduna Lake Kibakiasu Yaure, Adu Lup Asina, Aroba Warol Piraduna Lup Asina Pap Tanatable Lady Basing Bata Tomina Bagitanja. Pi Kibatarasu Masamasage, Maral Asilo Senduna Amasung Maral Sing Tedok Naba Honorable Lupki, Minchati Naba Honorable Rimski, individual Karasi am the level Tibani Hanatamla Cray, Lupna Lepki Wapam Simbukarem Katanaba Amadi, Lupta Sanjaratona Wadi Sadok Naba Honabagi Mohota, Noxout Tektor Manga Kalibasing Asimatak the Lupna Lokalak Pamakata, Tabak Torom Sinda, Club Mena Pai CSO Amasung Makoy Makoy Kanga Sanaba Singi, Kutanga Lubasida Pau Porom Naba Honabatarabasu, Makata Nakiraroy. Loinana Amarom the December Tarasi Universal Declaration on Human Rights by the Union General Assembly 1940 Akimatungina. Malengi oina mipung kudemak with dignity, equality, amasung justice panganduna. Mio yamana pongpong tokpo fundamental freedom sing asi tabakta on top naba padam tamle, masiki damakta honabada KCP tabang the group na sumiam the yakopozut pijabaga loinana saruk yari hadi. MLA Biswajit Amasung Basanta Kumar Social Boycott Taure Bot Lepating Lehana KCP MC Progressive na Pongdo Cray. Leba Amagi Mapima Pasak na Ladiba Miamgi Mihut Singla Atamna KCP MC Progressive ki Mayat to Singla Krabagi Matungda. Say Bisay Ting Nanglamdaida, sorry have a wahay amana, Sangok Singzin Tauraga, Langzaruba Maral Sing Atubu Kokpiruna Baharak Pada Party na Tarayna Kopi Betauroi. Sorry have a wahay Asigi Pida, Loop Asidalite, Maramadura Sangai Festival Boycott ki Mayap the Tauna for the Lebloba Infal
Imphal East ki Thongju Kendra ge MLA Thonga Biswajit amasung Bisnupur District ki Nambol Kendra ge MLA Thaunaujam Basanta Kumar hairiba misak ani asigi mathakta social boycott tawbagi mathakta general election gi vote lepadasu sahi taret athingbu thamnabagi warep KCP MC Progressive Standing Committee na lawre haina miyamda khanghali haina lup asina thadrokpa serol aman hairi serol sina makhata na hairibana lebak miyamgi asuk siraba tanfamda apunbagi kholau amaga loinana haukiba November 18 da lup asina sangai festival sinjilakpagi damak general strike boycott tawkibadu nomagi suraga hingliba sinmi kiasing mahai tamjariba mahirusing manamasing yondana macha masugi chakhau nomagi thaksariba pujariba aikhoigi ima ibel kayadi kokta khut hapkhibani adubu makhoina lebaki damakta kathoktona sangai festival gi mayokta amatoina lepkhibadubu MLA anina uttagi hajinbagi pangkhak ohenkhibani amaronda Manipur State Sumang Lila Council gi president amasung secretary Thauporiba Sogorakpam Hemanta Elias Dolhan amasung Laisram Tomba Meitei anina makhatana ulai parai tawduna leirakani makhongda khulai tharagani sangai festival boycott ka mari leina sel ge amadi Batman party ge maikhong uplaga mahik kharana tawre haibagi marik sumba paw su phangle hariba misaksing aduga loktuna raga boycott ki namada sagun thoruk paisa hek pithok lamba tarabadi lopna sibagi cheirak pigani hairi Latvia da nupa watpagi awaba mayongnare hairi Latvia da nupa watpagi khudongcha da sauna mayoknare Europe ki Baltic nation asida nupi oibisengna selfie duna mapuroi ba nekpaga loinana imungi thabak engkhang tawhanba haure haina report amana phongdokle Europe state ki report amana hai laiba asida nupa dagi nupi masengna sada 15.5 ki sangda yamba hele nupa amasung nupi gi masengdo sauna khenarakpana maram oiraga thabak mafam amasung thaudok wathona sengbada nupi na nupa dagi hena maseng yamna saruk yari imung manungi thabak tawna bu nupa lai selakta tongan social media platform singda selfie raga nupa nek hanabagi thorang laukhalakle nupi na nupa dagi masing hengalakpagi matangda report amana hai Latvia da leiba nupa sada kunthra mathoi maikhu sijinabagi hainabi lei haksangi arumba henbaga loinana yu thakpagi hainabi leiba maramna nupa masing hantarakpone haina phongdorakle President Draupadi Murmu hayeng nomit jungba matungda Imphal thunglaragani loina loinana kor kongge total shutdown ngasi ahingdagi hawragani haidi